अहानबदा मरोई पाउ कुमजा इंग्लिश नि कुन हुमदोगी मे अहुमदगी हौरखिबा कांगलुकी इरांग निंगसिंगदुना थौरम कया पाकसन्ना पांगथोकनरी अमदी अयाम्बना प्राइवेट स्कूल न हेना लुमना लौनरबसु मफम खरददी गवर्नमेंट स्कूल सिंगदा हेना थाजबा थमनरकले खुरुमजरी ISTV पाउ मीटिंग ताबिरी बपुम नमपु तराम लोकजरी पाउ संदोक न पिजरी इंग कुमजा इंग्लिश नि कुन हुमदगी मे गितांग अहुमदगी हौरखिबा इरांग असिगी हौरखिबा नुमित अदुबु निंगसिंगलदुना अमदी इरांग असिना मरम ओइरगा इमालेबाकी दमक थवाई थाख्रबा सिंगबु निंगसिंगलदुना ngasi मे गितांग अहुम असिबु येलहौमी सिंग मिकअप थोकपा नुमित हाइदुना थर्ड ऑब्जर्वेंस ऑफ मे 3rd 2026 ngasi मोइरांग ngang लेबा इबुदौ थांगजिंगी लाइकोलनुंगदा पांगथोक्रे ऑब्जर्वेशन कमिटी ऑफ May 3rd 2026 इबुदौ थांगजिंग पना मोइरांग सब डिवीजन विलेज वॉलंटियर फोर्स मोइरांग सब डिवीजन अमदे मचल बिष्णुपुर डिस्ट्रिक्ट ना पुन खुत्समनदुना पांगथोकिबा थौरम अदुदा मणिपुर लेंगा की होम मिनिस्टर सु ओइरिबा बिष्णुपुर एसी के एमएलए गोविंदास कोंथौजम मोइरांग एसी के एमएलए थोंगाम शांति ओइनाम एसी के एमएलए इरेंगबम नलिनी ऑब्जर्वेशन कमिटी की प्रेसिडेंट लेचोंबम गोपाल इबुदौ थांगजिंग पना की कॉन्वेना युमनाम तोंबना मथंग सेना थौरमपुसिंग ओइना सरुग्याकी मिनिस्टर गोविंदास कोंथौजम ना लुचिंगदुना लाइओइख्रबा लेखिद्रबा अथौबसिंगी फोटोदा लेसु कत्तुना इकाई खुमनबा उठखि इबुदौ थांजिंग पनागी कॉन्वेना युमनाम तोंबना थौरमगी की नोट एड्रेस पीरदुना हाई ngasiगी थौरम असिना हौखिबा कुमजा इंग्लिसनि कुनहुमदोगी कुकी टेररिस्टिंगना येलहौमी सिंगी मथक्ता चथरखिबा इरांग असिना आइकोई मिकअप थोखले हाइबा वाखलोंदा थौरम असि मिकअप थोकपा नुमित हाइदुना पांगथोकपनि करिगुंबा लेंगाकना मेगी तांग अहुम नुमित असिबो ऑब्जर्वेशन तौनबगी फिरेप लौरकपा तारबदे इरांग असि हौरफम ओइखिबा फगाउचाउ इखागी तोरबुंग लमथाबुंगदा ओइना पांगथोकपियु हाइना मरी लेनबसिंगी पुकनिंग चिंगसिनखि पालिबा लेंगाक असिना शांति पुरकनबनि हाइदुना कुकी सिंगी अपाम्बदा नेगोशिएशन तौदुना मणिपुर शांति पुरकपदी कैदौनुंदा याबा ngamloi हाइखि कुकी नारो टेररिस्ट हाइबनि मिकोसिना थोनबना मरम ओरगाना ngasigi कोइदा सिंदरनिबा सिंदर मिकोसिनासे अथुबमतंदा मणिपुरगी कागोपना थोबता मसिन तागोपना तारगदि एकोय खंजनजना एकोयदा अवरोपिनी अमसु लोन नाचिसु लोसकन नायलो एदागसिना खंजनी अथुना मरम ओरगाना गवर्नमेंट कुकी नारो टेररिस्ट मकोनी मकता बलफिल्टे तागोपना मपस्तरी कागोपना बसु मुतर मारसे तंगाई खजे हालसु ए खंजनी मैतै अमदी कुकी नार्को टेररिस्ट सिंग इहोगदा थवाई थाख्रबा मैतै अथौब सिंगी मफमदा अरामबाई तेंगोल यूनिट 19 सिंदुना इकाई खुमनब उठख्रे इंग कुमजा इंग्लिसिंग कुनहुमदोगी मेगी तांग अहुमदगी हौखिबा कुकी नार्को टेररिस्ट सिंगना मैतै की मथक्ता चथरकलिबा लान असिना ngasi चाही अहुम मपुंग फाखिबा असिगा मरी लेनना मैतै मिकअप थोकपा नुमित हाइना अरामबाई तेंगोल यूनिट 19 सिंदुना वांखै अंगोम लेकाई द लेबा वाल क्लब की कम्युनिटी हॉल द पांगथोकपा थौरमदा लेखिद्रबा अथौब सिंगी मफमदा अरामबाई तेंगोल की थौमी सिंग अमसोंग मियामना हाइकत लेकत तमदुना इकाई खुमनख्रे थौरम अदुगा मरी लेनना अरामबाई तेंगोल यूनिट 19 वांखै याई स्कूल की कमांडर लांगोलबा मैतेन हाई इंग लिसिंगनी कुनहुमदोगी मेगी तांग अहुमदगी हौखिबा कुकी नार्को टेररिस्ट सिंगना येलहौ फुरुप मैतेगी मथक्ता चथरक बलान ngasi चाही अहुम मपुंग फारे मनुंग असिदा येलहौ मी फुरुप मैतेगी थौना फरबा इरेचा इचिल इनाउ कया थवाई थाख्रे आइखोइबु थादोकलमख्रबा थवाई सिंग अदुगी मफमदा ngasi लेहौरिबा मियामना इकाई खुमना जबनी हौजिक आइखो येलहौ मी सिंग लिंजेन मानबा तंगाई फदे लेरिबा मियामगी मिहुत सिंगसु लिंजेल मानबियो आइखोइ अमतो इन लिंजेन मानरबा मतमदा आइखोइ माइ पाकनी मिकुप असिबु अरामबाई तेंगोलना ngairi haiki अखोगी मणिपुर मणिपुर प्रजा सिंह हाई तारे अदुगा अखोगी लेबिरिबा एमएलए ओबिरिबा मियामगी मिहुत ओबिरिबा सिंहसे मोट मानदबा सेंटर दगी हाइबदु खक चटपा सेंटर द बेस तवे हारगसु मणिपुर सिदा लेरिबा एमएलए हुमफुसे पुन्ना लिंजेन मानरगदी फना यामना आदगी इंस्ट्रक्शन लागसु अखोइना लिंजेन मानना लेपा कांददी अखोई माइ पाकपदु ngangoni खले दु अखोइना लिंजेन मानदि फावबदी अखोइगे संखिलिबा खोंजंगसे अमना अमा सिंगदनबा अमना तौबदा अमना खुरौ थांबा अमना कैनोमा सिनबदा अमना यंगिनबा अखोइ लिंजेन मानदबा माइ थोकपा
ꯑꯩꯈꯣꯏꯒꯤ ꯏꯍꯧꯁꯦ ꯃꯥꯏꯀꯩ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯏ ꯃꯥꯅ ꯄꯥꯝꯕ ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯒꯤ ꯑꯣꯏꯅꯗꯤ ꯑꯄꯨꯟꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤꯅ ꯄꯨꯜꯂꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯤꯡ ꯑꯗꯨꯒ MLA ꯁꯤꯡꯁꯤꯅ ꯄꯨꯜꯂꯛꯄ ꯅꯨꯃꯤꯠꯇꯣ ꯑꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯜꯂꯦ ꯑꯗꯨꯒꯤ ꯃꯤꯀꯨꯞꯇꯨꯅꯦ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯅ ꯉꯥꯏꯖꯔꯤꯁꯨ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯑꯄꯨꯟꯕꯒꯤ ꯈꯣꯜꯂꯥꯎ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯎꯠꯇꯨꯅ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯃꯤꯁꯤꯃꯤꯅ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯂꯦꯞꯃꯤꯟꯅꯔꯁꯤ ꯑꯃꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯂꯣꯏꯁꯤꯡꯅ ꯃꯇꯝ ꯆꯨꯞꯄꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 21ꯒꯤ ꯀꯃꯥꯟꯗꯔ ꯗꯥꯕꯤ ꯌꯦꯂꯥꯝꯅ ꯍꯥꯏꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯍꯧꯈꯤꯕ ꯏꯪ 2016 ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡ ꯑꯃꯗꯤ ꯏꯔꯩꯄꯥꯛ ꯏꯐꯨꯔꯨꯞꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯧꯔꯝꯗ ꯍꯥꯏꯈꯤꯕꯅꯤ AT ꯌꯨꯅꯤꯠ 21 ꯁꯤꯟꯗꯨꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯩꯅꯧ ꯊꯣꯡꯈꯣꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯊꯧꯔꯝ ꯑꯗꯨꯗ AT ꯌꯨꯅꯤꯠ 21ꯅ ꯀꯣꯜꯂꯤꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯗꯥꯕꯤ ꯌꯦꯂꯥꯝꯅ ꯃꯈꯥ ꯇꯥꯅ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯍꯧꯈꯤꯕ ꯆꯍꯤ 3 ꯑꯁꯤꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯅꯤꯜꯂꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯏꯔꯝꯗꯝ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯀꯟꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯂꯣꯏꯁꯤꯡꯅ ꯃꯇꯝ ꯆꯨꯞꯄꯗ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯃꯗꯤ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯀꯤꯗꯃꯛ ꯁꯤꯕ ꯀꯤꯗꯅ ꯍꯣꯠꯅꯈꯤꯒꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯈꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯗꯤꯆꯥ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯃꯤꯀꯧ ꯃꯤꯔꯥꯎꯈꯣꯜ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯈꯥꯡꯈꯤꯗꯒꯦ ꯃꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯄꯨꯟꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕꯒꯤꯗ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯀꯞ ꯊꯣꯛꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛꯁꯤ ꯀꯟꯃꯤꯟꯅꯁꯤ ꯂꯩꯉꯥꯛꯀꯤ ꯃꯍꯩ ꯇꯝꯐꯝ ꯁꯪꯁꯤꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯊꯝꯂꯕꯁꯨ ꯃꯤ ꯑꯌꯥꯝꯕꯅ ꯃꯤꯔꯥꯏꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯅꯔꯕꯁꯨ ꯃꯐꯝ ꯈꯔꯗꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯅ ꯉꯝꯗꯕ ꯊꯕꯛ ꯀꯌꯥ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯁꯤꯡꯅ ꯇꯧꯔꯤ ꯀꯛꯆꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯃꯍꯩꯔꯣꯏ ꯅꯣꯡꯃꯥꯏꯊꯦꯝ ꯄ꯭ꯔꯤꯌꯥꯗꯔꯁꯅꯤꯅ ꯍꯟꯗꯛ ꯀꯥꯎꯟꯁꯤꯜꯅ ꯍꯥꯏꯗꯣꯛꯈꯤꯕ ꯀ꯭ꯂꯥꯁ 12ꯀꯤ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯗ 15 ꯁꯨꯕ ꯄꯣꯖꯤꯁꯟ ꯐꯪꯗꯨꯅ ꯊꯕꯛꯅ ꯎꯠꯈ꯭ꯔꯦ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯅꯤ ꯍꯥꯏꯅ ꯆꯥꯎꯊꯣꯛꯅ ꯂꯩꯍꯧꯔꯤ ꯃꯈꯥ ꯇꯥꯅ UPSC ꯑꯦꯛꯖꯥꯝ ꯊꯥꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯍꯧꯔꯤ ꯍꯤꯔꯝꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝ ꯑꯃ ꯀꯛꯆꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯁꯤꯗ ꯇꯝꯕ ꯃꯍꯩꯔꯣꯏ ꯑꯃꯅ ꯍꯟꯗꯛ ꯀꯥꯎꯟꯁꯤꯜ ꯂꯧꯕ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯈꯤꯕ ꯑꯗꯨꯗ ꯁꯥꯏꯟꯁꯀꯤ ꯁ꯭ꯇ꯭ꯔꯤꯝꯗ 15 ꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯥꯛꯇꯨꯅ ꯀꯛꯆꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯥꯏ ꯄꯨꯔꯛꯄꯗ ꯅꯠꯇꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥꯅ ꯊꯜꯂꯕ ꯁ꯭ꯀꯨꯜꯗꯒꯤꯁꯨ ꯄꯣꯖꯤꯁꯟ ꯂꯧꯕ ꯉꯝꯃꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯈꯨꯗꯝ ꯑꯁꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯎꯠꯄ ꯉꯝꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯃꯥꯏ ꯄꯥꯛꯂꯕ ꯃꯍꯩꯔꯣꯏ ꯑꯁꯤꯅ ꯀꯥꯎꯟꯁꯤꯜ ꯂꯧꯕ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤꯗ ꯃꯍꯥꯛꯅ 15 ꯄꯣꯖꯤꯁꯟꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯈꯤ ꯃꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯀꯔꯤꯅꯣ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁ꯭ꯀꯨꯜꯗ ꯇꯝꯂꯒ ꯑꯁꯤꯒꯨꯝꯕ ꯄꯟꯊꯨꯡ ꯑꯃ ꯑꯁꯤꯒꯨꯝꯕ ꯄꯥꯟꯗꯝ ꯑꯃ ꯐꯪꯕ ꯉꯝꯃꯤꯕ ꯑꯁꯤ ꯀꯔꯝꯃꯥꯏꯅ ꯐꯪꯕ ꯉꯝꯃꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ISTV ꯅ꯭ꯌꯨꯁꯇ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝ ꯃꯌꯥꯝ ꯄꯨꯟꯅ ꯂꯧꯃꯤꯟꯅꯁꯤ 10 ꯄꯥꯁ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯅꯤꯡꯉꯦ ꯑꯩꯅ ꯑꯗꯨꯝ ꯍꯥꯏ ꯑꯩ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯇꯝꯅꯤꯡꯕ ꯐꯥꯎꯋꯦ ꯑꯗꯨꯝ ꯒꯣꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯁꯦ ꯑꯩꯅ ꯈꯟꯖꯔꯨꯕꯗꯨꯒ ꯑꯣꯏꯔꯝꯃꯤꯕꯗꯨꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯌꯦꯛ ꯆꯨꯝꯅ ꯇꯥꯛꯄꯤꯕ ꯍꯥꯏꯗꯤ ꯀꯩꯁꯨ ꯇꯥꯕ ꯂꯩꯇꯦ ꯒꯣꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯗ ꯅꯪꯅ ꯍꯣꯠꯅꯔꯒꯗꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯁꯤꯗꯒꯤ ꯍꯣꯠꯅꯔꯒ ꯃꯥꯏ ꯄꯥꯛꯂꯛꯄꯗꯨꯅ ꯍꯦꯟꯅ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯕꯗꯣ ꯑꯩꯅꯁꯨ ꯃꯗꯨ ꯂꯧꯖꯔꯒ ꯑꯣ ꯃꯁꯤꯗꯤ ꯇꯧꯕ ꯌꯥꯏ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯑꯗꯨꯝ ꯍꯣꯠꯅꯖꯈꯤꯕꯅꯤ ꯑꯁꯨꯃꯥꯏꯅ 15 ꯄꯣꯖꯤꯁꯟ ꯂꯥꯛꯄꯁꯦ ꯑꯩ ꯑꯗꯨꯝ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯅ ꯂꯥꯛꯄꯁꯤꯗ ꯍꯔꯥꯎꯔꯤꯁꯦ ꯏꯊꯟꯇ ꯅꯠꯇꯦ ꯑꯣꯖꯥꯁꯤꯡꯅ ꯍꯣꯠꯅꯕꯤꯔꯛꯄ ꯑꯣꯖꯥꯁꯤꯡꯒꯤ ꯅꯤꯡꯖꯕꯗꯣ ꯃꯣꯏꯅ ꯇꯧꯕꯤꯈꯤꯕꯁꯤꯡꯗꯨꯒꯤ ꯑꯩꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯍꯟꯕ ꯉꯝꯃꯦ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯛꯑꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠꯇꯤ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯀꯣꯆꯤꯡ ꯃꯐꯝꯒꯤ ꯑꯣꯖꯥꯁꯤꯡ ꯑꯩꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯩꯒ ꯏꯃꯨꯡꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯀ꯭ꯔꯦꯗꯤꯠꯁꯤ ꯄꯤꯖꯒꯦ
government school da tamaiba chhatra sing se ayambana leita laira sel thumgi awatpa leibadagi tamakpana ayamba oi makhoida thengnariba sel thumgi amadi imung manung gi oiba khudong chadaba haidi awa ana kaya ma thengnabaduna makhoida lairik tambadasu apanba oi home da leiraga tamba kaya amasu yawe aduna sarkar gi side tagi makhoi gi damakta kari tauragadi chhatra sing se hena phagatpa ngamgani lairik tambada awa ana kaya amasu thengnaraga thoklakpa machang thokpaduna budi hena tungda aphaba achumba tauba ngamba mioi oirakani adu oiragasu thengnariba awaba singdunadi makhoi gi lairik tambada apanba oiba dumadi akhoi khwaina tamnariba akhoi khwaina phangiba sigumna chhatra singi mafam sidasu phanghanbiona haijage ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯃꯥꯁꯤ ꯂꯥꯏꯔꯤꯛ ꯐꯅ ꯑꯗꯨꯝ ꯍꯧꯔꯦ ꯃꯥ ꯂꯥꯏꯔꯤꯛ ꯄꯥꯕ ꯇꯟꯗꯦ ꯀ꯭ꯂꯥꯁ 10ꯗꯁꯨ ꯑꯣꯜꯃꯣꯁ 91.7 ꯁꯝꯊꯤꯡ ꯆꯠꯂꯒ ꯃꯥ ꯄꯥꯁ ꯇꯧꯋꯦ ꯃꯌꯥꯝꯒꯤ ꯆꯠꯅꯕꯤꯗ ꯋꯥꯈꯜꯂꯣꯟꯗ ꯄꯩꯁꯥ ꯌꯥꯝꯅ ꯊꯥꯗꯔꯒ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯆꯠꯂꯒꯅ ꯑꯐꯕ ꯃꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯁꯨ ꯃꯁꯤꯗꯤ ꯌꯥꯝꯅ ꯂꯥꯟꯕ ꯋꯥꯐꯝꯅꯤ ꯂꯥꯏꯔꯕ ꯃꯆꯥ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯀꯥꯍꯟꯗ꯭ꯔꯒꯁꯨ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯁꯤꯗ ꯆꯠꯂꯒ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯍꯜꯂꯒ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯌꯥꯏꯀꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯅ ꯎꯠꯆꯅꯤꯡꯕ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯏꯆꯥꯅꯨꯄꯤꯒ ꯍꯥꯏꯅꯔꯒ ꯇꯥꯟꯅꯔꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯁꯤꯗ ꯁꯨꯃꯥꯏꯅ ꯇꯝꯍꯟꯖꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯤꯌꯥꯗꯁꯅꯤꯒꯤ ꯑꯄꯣꯛꯄ ꯒꯚꯔꯟꯃꯦꯟꯠꯀꯤ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯔꯒꯁꯨ ꯒꯚꯔꯟꯃꯦꯟꯠꯇ ꯊꯥꯖꯕ ꯊꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯊꯥꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯁꯨ ꯄꯣꯖꯤꯁꯟ ꯂꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯊꯕꯛ ꯑꯣꯏꯅ ꯎꯠꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯄ꯭ꯔꯤꯌꯥꯗꯁꯅꯤ ꯀꯔꯝꯕ ꯃꯍꯩꯔꯣꯏꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯇꯝꯂꯝꯈꯤꯕ ꯀꯛꯆꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯋꯥꯐꯝ ꯀꯌꯥ ISTV ꯅ꯭ꯌꯨꯁꯇ ꯐꯣꯡꯗꯣꯔꯛꯂꯤ ꯁꯥꯇ꯭ꯔ ꯍꯥꯏꯁꯤ ꯑꯣꯜ ꯔꯥꯎꯟ ꯗꯤꯕꯦꯂꯞꯃꯦꯟꯅꯤ ꯑꯗꯨ ꯃꯥꯗꯤ ꯂꯣꯏꯅ ꯑꯗꯨꯒꯤꯗꯨ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏ ꯁꯥꯟꯅꯕ ꯑꯣꯏꯒꯦꯔꯥ ꯀ꯭ꯋꯤꯖ ꯑꯣꯏꯒꯦꯔꯥ ꯗꯤꯕꯦꯠ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤ ꯐꯤꯜꯗ ꯃꯥꯁꯦ ꯂꯣꯏꯅ ꯑꯦꯛꯁꯦꯜ ꯑꯣꯏ ꯗꯥꯟꯁ ꯑꯣꯏꯒꯦꯔꯥ ꯑꯗꯨ ꯃꯥꯅ ꯁꯨꯃꯥꯏꯅ ꯂꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯖꯥꯁꯤꯡꯗꯁꯨ ꯉꯁꯥꯏ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯑꯃꯗꯤ ꯃꯉꯣꯟꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦꯅ ꯁꯦꯟꯅꯕꯁꯤꯡꯗꯨꯅꯁꯨ ꯃꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯥꯎꯏ ꯑꯩꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁ꯭ꯀꯨꯜ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯁ꯭ꯀꯨꯜ ꯍꯥꯏꯕꯒꯤ ꯈꯦꯠꯅꯕ ꯊꯥꯗꯣꯛꯂꯒ ꯃꯍꯩꯔꯣꯏ ꯑꯗꯨꯅꯕꯨ ꯍꯩꯅꯤꯡꯂꯕ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯊꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨꯕꯨ ꯐꯪꯅꯕ ꯍꯣꯠꯅꯔꯕꯗꯤ ꯑꯩꯈꯣꯏꯅ ꯐꯪꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ISTV ꯄꯥꯎꯒꯤꯗꯃꯛꯇ ꯀꯦꯃꯦꯔꯥꯃꯦꯟ ꯖꯤ ꯒꯒꯟꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯀꯨꯃꯥꯔꯖꯤꯠ ꯋꯥꯍꯦꯡꯕꯝ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ Manipuri Sahitya Parishad Thobal Masa Wangjingi English Ngani Kun Taruk Amadi Kun Mapan Faubagi Nauna Thau Punaba Khalaba Executive Committee Thomi Singh Wasak Laubaga Loinana Laibaki Thawai Kat Kraba Thauba Singda Saithaba Sairing Saidinabagi Thoram Ama Ngasi Wangjingda Laiba Korirol Sanglenda Pangthokre Ngasi gi Wasak Laubagi Thoram Aduda Election Committee ki Returning Officer Tongbram Babulal Amasung Assistant RO Saikom Chawbana Mifamapu Singh Oiduna Pangthokki Ngasi Executive Committee Member Singh Oina Thau Punaba Wasak Laukraba Singh Adude President Wangjingdagi Dr. Yumna Mahendra Kumar, Vice President Sapam Degi Thokchom Promila Devi, Hairok Degi Ningthauzam Anjit, Pathau Mangangna Secretary, Wangjing Degi Soibam Uttam Kumar Maitei Amasung, Wangbal Degi Abuzam Nongpok Ningthau Maiteina, Joint Secretary Singh Oina Aduga, Makatana Wangjing Degi Haikam Chauba Devi na Treasurer Oina Wasak Lauki. Ngazigi Thauram Adugi Manung Chana, Haukiba Kumja Inglisani Kun Humdagi Me Ahumdagi, Hauna, Chatharakliba Furup Anigi Irang Asada, Laibaki Tamak Thawai Kat Kraba Maitei Athoba Athobi Singh Mafamda, Haikat Laikat Tamduna, Makogi Mafamda, Ikai Kumda Basu Utki. Sairing Saidinaba Aduda Punna Aiba Aibi Kunhum Doiromna, Masamasan Izaba Sairing Singh Panaki. Paugi Marakta Natember Break Amata Longminase. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada! Give him a key, you know. As a become more. Sige yung say, next time tinacheksin na laksilaga tamso banine. Dada lang se, juhar habaga amta kidrabo. Asum na, mayam na machalbo na option lugum. Masige yung masibu, aso yung antok na batagi. Next time tinapseli. Next time juhar habating laptop na nabasim bani. Zaman chakmo isi na bana, concrete katok na tinaba matanda, kapanggal amot kuhena hengal adli. Next TMT, strength is in the tree. Honglagli ba punsigi lambi sida aray ba chaba yaba makai sasinari
aduna hidak langthak kayama sadaba yarakte chasilibasingduna adomgi liverda kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi jolip 100% natural syrup amadi capsule Jolip 100% natural syrup and capsule. Breaking matung taram nokchari pau makhatana pizare. Manipuri Literary and Cultural Forum Tripura na senduna chahi chamaga kunsupa Padma Shri Kabi asangba minaketangi mapokomon thoram ngarang megi tang ani Nalgoria Forum gi sangaida haikat leikat tamduna pangthokre. Thauramadu Forum gi senior member Laipubam Ranjan Sermana Thauramapu oiraga Manipuri Sahitya Parisad Tripura gi president L Birmangal na chief guest oiki. Sahitya Academy Manipuri Language ki advisory committee member Khoisnam Birolana Warolpa Piki. Aduga kabi asangbam minaketangi punsi amasung thaudanggi maramda Sahitya Parisad ki executive member Sija Molina na paper pathoki. Thauramaduda forum gi secretary Khoisnam Mangal amasung Marup Pauche gi editor RK Tarunjitsu Wangangki. Kabibu saitharaduna L Mina L Pratima Sharma KH Kanika KH Birolana saireng pathoki. Loishilakpada maroiba pau mukana pizare. English ngani kun humdagi me ahumdagi haurakiba kanglopi irang ningsingduna thauram kaya paksana pangthoknari. Amadi ayamana private school na hena lumna launarabasu mafam kharadadi government school singda hena thajaba thamnarakle. Hauzik fawgi Noon-Istv na sandokchaba Manipuri pau matang sa loizare mireng tabiri bupum namapu amukana kurumjare.